Ngasinumida wairam phongkiba tongan Manipuri sifungsing amasung thokiba thawdo wathokisingdagi maroibi ipausing miyamda thamjagi ahanbada Kangleipakki Maira Newsdagi lokusaraga Laimakhong heavy fuel power plant dagi thaw Europagi thawdo miyoi khrana kakthatlambagi khudamlei FIR ani lokhatuna thijili DGM ama suspend tawkhre Chief Minister Haukipa January gi tarada Laimakhong heavy fuel power plant dagi thaw Europagi thawdo du miyoi khrana kakthatlambagi khudamlei haina Power Minister TS Bisorjina phongdokre wafam asi taragani thoi suba Manipur Legislative Assembly ki manga suba session gi ngasi aroiba numiki calling attention gi khudongchaba lawduna khundrakpam AC gi TS Lokesor amadi Sugunu Kendra gi MLA ke Ranjit anina house ta Laimakhong heavy power fuel plant yukibagi matangda lokhalakpa wafamda Power Minister Bisorjina wafam asi phongdokhibani Minister Bisorjina house ta thamkiba pakhum adubu home gi thausu puriba en berena su thawdo adumak kanaguma khrana phatabu wakhal amagi matungda setakhibani thawdo adugi matangda FIR ani lokhatuna kupna thikatli hainasu house ta thamki calling attention motion pukhatkiba opposition gi MLA ke Ranjit amadi MLA ke Lokesor anina haukiba sai English ngani ga kungani thoida matamdugi India gi president oiramba APJ Abdul Kalam sangha khiba Laimakhong heavy fuel power plant si Yudraga handaki irang sida karamna yurakpano sienaba miyoi sing pharabara thawdo adugi matangna lengangna thijinbigi fact finding report house ta thambiyu hansu house ki miyeng singsinki calling attention motion adugi pakhum piraduna Power Minister TS Bisorjina house ta thamkibada heavy fuel power plant asi high speed diesel oil low speed oil amadi furnace oil sizinaduna salai rakhibani adubu mai puthukpagi thaw leibana hena sel sanglakpadigi haukiba sahi English ngani taragani thoidagi salaidana lakpani laibak thiberi satliba sahi gi January 10 da power plant asidagi thaw yurakpani thaw yuduna kanto sabalgi luwangbi turel yaurakpadigi khudakta Chief Minister gi pauktak makhada yurakhiba thaw du lobuk amada thaidokhi loinana thawdu adugi matangda IIT Guwahati Coast Guard Team, State ki Environment Directorate amadi Oil Spill Combat Team OSCT Pune na singbigi expert team singlakthru yengsalaba matung January 10 manga amadi February 9 amadi kunga tereta isingi sample lokhi masigi matungda OSCT na February kunga tereta thokiba sample gi matung ina yawkiba thawgi sang aduna miyoibigi haksel kudong thiningai oidre haiba khangki Amaramna thawdo adugi matangda DGM ama suspend tawkhre makhatana IGM gi makhada thijili adubu thawdo asugi matangna hauzumaki oina singnaba phaba punba laitri haina house ta thamki atopa pawmana veterinary department niyam gi wangoda miyoi kya thabak hapsele Manipur lenga ki veterinary and animal husbandry loisanga sigi award pa staff khara launabagi damakta under Secretary Veterinary na English ngani taraga taruki August taraga nipana thokiba order ama thoki order sigi matung ina Veterinary Department gi Director na Veterinary Field Assistant BFA post tara LDC kunga mathoi driver taraga taruk milk recorder manga laboratory assistant mari attendants saniga kuntraga mari veterinary officer yanghaiga mapana madi veterinary asi under Secretary Veterinary na ayaba pirakhibani Pauksiyasna phangma pawgi matung ina the veterinary director na English ngani taraga taruki December 9 thokpa order amagi matung ina veterinary attendant saniga kuntraga mari hapnaba sanction torakpagi wangbada veterinary director na sahumga marfuga mari hapsinki aduga makha tarakpada English ngani taraga taret ki January 3 da veterinary director na thokpa order amada veterinary attendant humpu amagasu hena hapsinki Nakala maromdana Director Veterinary na English ngani taraga taruki December 9 thokpa order amagi matungina LDC kunama swapki asumna Veterinary Department the thabak hapa the government gi sanction tawba masingdagi hana hapsinki hiramasigi matangda English ngani taraga taret ki June 9 Deputy Secretary DP ana arambamna order ama thoktuna Special Investigation Team SIT semduna Veterinary Department yauna Department taraga manga English ngani taraga tarukta taraga threat election code of conduct leading manungda thabak hapkibani thigatpa hoki hiramasigi matang Special Investigation Team SIT na thigalaga pirakpa report ki matung ina Joint Secretary DP
ana arambam na English ngani ga taraga tret ki November manga da matamdugi secretary veterinary department da SIT na thigatpada phanglapur report adu matamadugui chief minister na ayaba pibigi matungina veterinary department da attendant humpu LDC mapan milk recorder ama hapkibadu ayaba pire atai lemhoriba recruitment sing cancel tore hariba DP gi order si matamdugi veterinary director haisaw singan English ngani taraga nipan gi March taraga ni thoi veterinary department attendant humpu LDC mapan milk recorder ama hapkibadu ayaba pire atai lemhoriba recruitment sing cancel tore haina order thoki haiba khangmangki maka tarakpada English ngani taraga nipan gi April kunga mari ta matamdugi under secretary veterinary Bimola remise na thokpa convey letter number 4/14/2013 Betty of N High Department of Manipur gi matung in election code of conduct ki mamang thabak hapkiba oibanina retain tawre haina note number 229 page 54 number 4/14/2013 Betty of N High mayek pali makha tarakpada matamdugi veterinary department gi director oina thaupu kiba haisaw singana ma ki convey letter April tang kungamari English ngani ga taraga nipan asimak satnare haini English ngani ga taraga nipan gi April gi tang kungamari da order thoki under secretary veterinary sapna salhangna pirakpur RTI reply letter English ngani ga kungamari gi February 3 ki matung inadi note number 4/14/2013 BT of AN Hais asida under secretary DP na 2018 ki April tarago homde thukiba DP letter number 27/2/2017 election DP port 50803 2018 si supersede tawbigi matuina retain tawre haina veterinary director ni English ngani taraga nipan ki April kungamari da order thokre masigi matuina joint secretary DP na veterinary da piba convey letter 05/11/2017 asi hauju phawa supersede tawdana lairiba sina niyam lana veterinary department da miyoi kya thabak hable habise mayek sengna takle habiyai atopa pawmana waroi sing khulda state force thambiduna khunja sing mayum da leiba phanganbiu nalini tha tara pharaba irang asida loijing loya da leidiba khungang ama oiriba oinam A sigi manungsana leiba Laimaram Ward number 6 waroi sing khungang asida haujuk phawa irang na maram oiraga atik akai leirakthri Central Force na ngak sialiba sigi mathakta State Force thambirabadi haujuk relief camp da leiriba khunja singna mayum da hanjinbada mating oigani haina oinam A sigi MLA irengmup nalini na house da lenga ki puning singsikhi mangna makha taraduna house da thamkibadi irang asina maram oiraga waroi singi khunja singna mayum thadoktuna relief camp da leirakhibani nungthilgi matamda thabak tawbagi ayaba Central Force na ayaba piri adobu State Force thambirabadi makhoi mayumna sangduna leiba ngamgani haina phongdokhi atopa pawmana Kanglup ani gi lan asida miyoi humpugo humdoi mangkhibadigi thiba khangkhidre Chief Minister mamang sai English ngani ga kungo humdoi gi me ahumdigi hawduna Manipur thokliba Kanglup ani gi sathiraba lan manungda miyoi humpugo humdoi mangkhibadigi thiba khangkhidre mangkhiba miyoi singadugi manungda miyoi kunga tarukna sina phangki aduga mapanna hingna phangki hawji miyoi kunga nipan mapam khangduna laidi makoi thinana honabada manung hanjin mafam sing ayamba oibana security force da su khudong sa thak kya mayuk nari haina hom gi thabak sapuri bis minister N Berena haikre wafam sing asi Manipur Legislative Assembly mifam gi aroiba numit ki ayuki wahang pongi matamda Congress ki MLA o Suraj Kumar na hanglakhi bawang amagi pakhum piraduna CM na haikibani Chief Minister na makata na house ta thangkibidi Kanglup ani gi irang asida puna miyoi lising amaga sangwa ga yankha ki mga asu apanangki aduga madugi manungda misam na lising amaga samliga kunga mapani Central Force na kunga nipan aduga police personnel maudraga nipan yauki miyoi saum ga kuntraga marina nongmai maru amasum bom pokhai bada sokibani makata na irang asida soklaba sing layeng bada lengana kari karama thorang paikhatuna mateng pangna bagi thausil leibeki haina MLA Suraj Kumar hanglakhiba supplementary question Chief Minister Biren hai ka hena soklaba miyoi singi ana leng da lengana mateng pangni CM HT amasum PMGAY gi makhada mating piri lenga ki official list yaudava lairambasu miyamna sabsab I pau pibiro mating pangani hakhi atopa pawmana
Malem Makatana Sarah Henmegi Kongjang Sangsingadori, suspension of Operation Su Kudak Handu, Bharat ki Prime Minister na Miyeng Sangmagaloina, Manipur Tokliba Kanglup Anigi Land Loisilu Haivigi Davi Singh Tanduna, Delhi Amadi Manipur Sarah Henmegi Kongjang Sangshilakibagi, Limit ki Thomi, Malem Om Namakatana Sarah Henmegi Kongjang Sangshinana Basem Sari Hari, Pausnai Police na Sarah Henmegi Kongjang Sangshinbagi Damak, Malem Police na Fazulaba Matung Zelda. Thazin Kibidi Ngarang Zeldagi Tolaki, Zeldagi Tolaba Matunanga Sinungtildi Hona Singjamai, temporary market setta, Magi Makata, Sidriba Power Sara Henmegi Kongjang Sangshinanaba Sem Sakre, Panmayavadi, Malem na Mamang Tagi Kungani Twigi Sara Henmegi Kongjang, Delhi Amadi Impal, Satarakwadigi, Police na, Fazulaba Matunga Zelda, Thazilurabani, Amarom More degi Pushalapo Yong Saxon Fogalaga, Maitaduna Mangankre. More degi Pushilakpa Sana Tanabigi Polam Sing Amata Kaitil, Yon Yaroi Hena, Mangzona Tuan, Lup Sing a Kaitil Pamising the Mangzona Kankrasu, Sendongi the Makalaga Tuan, Pambasing season Adana, Yong Sakya Pushilakpa digging a sea Fogalava Matunda, Tawal Kaitil the Miam, Maitaduna Mangankre. Ngasi ayuk drive ama sataduna more rom digi pusilakpa yong saksing fogatki pagalaba yong saksing adu thawbal kaithilda paisilaba matungna miyam na mai thaduna manganki mai thaba dura saruk yakhibi kaithil phambi nupi amana phongdokhibada sendong kharagi damak khalaga miyam gi apam gi meyokta makhatana more digi pusilakpa yong saksing yolamnabadi madura tholakpa apapatagi daita masa masana pujagadabani haiba wafamsu phongdokhi loinana makhatana drive sataduna more digi pusilakpa yong saksing amadi atai polam sing phagatki gani haiki amaromdana SDPO anan hatpada sienaba Myanmar masa yauna miyoi mapan fagat pangamle Chief Minister Kuki narco terrorist na moregi SDPO oina thawpuramba anan bunongmaina kaptuna hatkiba case kamari leinana miada sida sienaba Myanmar masa yauna miyoi mapan fagat pangamkhre haina Chief Minister na phongdokre case asi NIA da sinakre laikhidraba SDPO singtham anangi masada SDPO gi post pinaba cabinet ta puthoktuna khananainaba hotna gyaki ngasi sadakhiba assembly mifamda MPCC ki president oibadana tana wangkhem kendra gi MLA su oiriba Kemega Sandrana pukhalakhiba calling attention motion gi pakhum piraduna wafam Chief Minister na phongdokhibani CM Birena makataraduna house ta thamkhibadi SDPO anan laikhidabada state police force khaktagi natana Manipur gi asobu mangjabamani center gi lengangna Irang asida security force sing puthok pusin taunaba helicopter khudakta pirakhi Assam Rifles ki camp ta helicopter tabada khara khudong sadaba leibena More police station gi manakta helipad semna bohona ringaida nomai kapsulakpada mahak laikhidabana ki thaudo aduga mari leina thibu huma sathabada miyoi mapan fagat pangamki phagalaba sing aduga manungda Philip Khongsaina main accused ni haiba khangki aduga hem khulal matena loinana Myanmar masa su yoramba maramna foreign country ki khut yawi haiba khangmangam khibani sai sigi January 13 ga mathoida case asi NIA da sinaki February 8 da NIA na thigat pa hokibani haina CM na house ta phungdokhi makasa tharak poina paunul khol paukse digi lokosage lingthoi ngambi amadi Hemanjit ani ki case ka mari leinana CNaba miyoi manga fotkre loinana case ki charge thagatkhre Chief Minister Mamang say English ngani ga kungo humdagi me ahumdagi hauduna state asida thokliba irang asigi manungsanna say adumaki July 3 ta mang khibadagi ngasi phawba thiba khangdana lerakhiba mahairoi lingthoi ngambi amadi Hemanjit anigi case ka mari leina CNaba miyoi manga fotkre loina case asigi asuma well fangnaba charge thagatkhre haina Chief Minister Nongthomam Birena phongdokre Wafam asing loisingadaba state assembly mifamgi wahang pahangi matamda opposition MLA kaisa Mega Sandrana hanglakpa wahangi pakhumda Chief Minister Nongthomam Birena phongdokhibani wahang pahangi khudongchaba lauduna MPCC ki president oiriba MLA kaisa Mega Sandrana mahairoi ani mangkhiba amadi hatkibagi mafam khanglabra haina house ki kuthang nangki masigi pakhum oina Chief Minister na independence agency ama oiriba CBI case asigi matana kupna thijali Hauzik Pabagidi, Mahirui Aniga Haksang Pangamdri, Adobo, CBI na Kupna Tijanbegi Tankak Oidibana, Sabsana Haidokpa Ngamdriaki. Amaramda, Taudo Odura Sienariba Mui Manga Parabani Makogi Maming Mata Habinaba, MLA Mega Sandrana Hairakpada, Hauziko in a Tijilivana, MLA Masada, Parasonal Oina, Sinariba Singi, Maming Mata Pizagi, Haina Home with Hoksupuri, Minister Nongthomam Birena, Hawks the Phongdoki. Makasa tharak poina ten takpa kangla pauri to papao manamo Phayengda Kuki militant singna
yum ama mai tharamle ngase pung 12 rom tabada Imphal West District ki manung chanwa Phayeng Mangol Jau Sing Tairen Pokpi singha ri mafam asida leiba yum tharamle mai edu kannaba sangnaba honabada kuki khulai paibi sing leramgani singnabadagi mafam adu tamna sangsinba ngamkhidre hairi thawdo thophamdagi phangba pawgi matung ina ngase ayuk pung 13 makhairam tabada kuki militant singna gari amada laklaga mai edu tharamani mai tharamliba mafam adu hana maitei singna leirambadagi handak irangna maram oiduna mafam adu thadoklamlaga lanjenaduna tungan tungan mafam singna sangjafam lauduna leiribani mai tharamba aduda maitei singna hana leiramba yum singdi sakhaudre hari Kanglaipak Mairadi atopa paw mana kotugi pungkunga marigi total shutdown loisinkhre Manipur Legislative Assembly na suspension of operations su handona ba lawkiba warepu yaning daba pongdoktuna kotuna ngarang ayuk pung 13 dagi koki singna tab state asigi mafam singda kawkiba pungkunga marigi total shutdown ngasi ayuk pung 13 tab matamda loisinkhre pungkunga marigi total shutdown loisinkibaga loinana Kangpokpi district amhausagi punsida hanjinkibaga loinana thong hangnaki kaithel kanaki lambida punduna leiramba gari sing tholakre masina maram oiduna Kangpokpi da traffic jam thoki mairoi sang amadi lainga ki loisang sing su office matamdagi khara thengthana thong hangnaki mairoi sang sing thengna class honaki none amadi Senapati da panduna leiramba gari sing Imphal yorakre hari loisalakpoina kangla pawdigi to papaw mana koki MLA taragi matangna assembly da pukhanaba imagi mairana assembly da thomjinkhre Manipur Thugaina Honaribu Kuki MLA Taragi Matakta Action Lokanava Privilege and Ethics Committee report adu Assembly the Puka Luhai Dabi Tauduna Imagi Mairana Assembly Tamna Sanctionana Bohona the police na Thingduna Salankitre Kongjang Sigi Matanga Imagi Mairagi convener T.S. Suzatan Hai Assembly Mi Pharmacy Tang Kungani Pandagi Hokre Aikoisu Assembly Manungda Kuyatung adumak protest tawduna lekhibani aikoina mamangna tankhiba kuki MLA taragi mathakta action lokanaba assembly da khanabi uhaiba wapamadu ngasi assembly loiraba phawba pukhatre hausi state asibu thugaina honariba kuki MLA tara aduna mathangda kari torakadagi haiba khangmangamdri CM na hairi handak irang asi narco terrorist singnani hai adu oirabadi mapandagi thajilagli central force ngasi sejinaduna makoi singadu thengnaba yadabra State asisu thugaina bo honariba kuki MLA tara adugi mathakta Manipur laingakna kari su tawba ngamdribasi kari maramgino haina su phongdokhi